ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯔꯨꯞ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ 51ꯔꯛ ꯁꯨꯕ ꯁꯤꯇꯤꯖꯦꯟ ꯀ꯭ꯂꯕꯀꯤ ꯌꯥꯎꯁꯪꯒꯤ ꯑꯦꯅꯨꯋꯦꯜ ꯃꯤꯠ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯥꯊꯣꯟ ꯔꯦꯁ ꯑꯃ ꯑꯩꯈꯣꯏ ꯊꯥꯖꯔꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯣꯚꯔ ꯇꯧꯕ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ओके कौर पना की होइना कोई नुपी हम कतंग पार्टिसिपेट तवे कोई मैराथन रेस असिदा ओके चकला नंगी ममांग दा मी आनी चकला मी मरिम तंग चकल की बने ममांग दा चकल ने इने भी दिया मुसी सादा नहीं ना लेने इनो भाई चकल चकला लुपी की पास ना सर चकला बेमने थक ने से कापे को चैनल से देखिए मार्केटिंग का तौर वो खबर का वक्त रहते हैं एनर्जी माने लगा दी तो जी पाए वो ये कहता